ngasigi video matek si koi social media haidi Facebook marone Facebook ta na video na chingba post to matamda ai na ipad ai horok pam panjaba matamda hena khangni aduna khara mamutana khara sangna hapira o har putdaina sum apchage na tawne tashengbagidi ai haki punchigi contact punchigi warisi akoy English ta my journey on top of the world my journey na amaka English ta phongrabne ai biography oina aduda koigi phong gi basina koigi international metai form na phong bi kiba ado live activity moina koigi bookstore sing amadu yon bagi tanja duma like the bagira ken khande adum yon dana dum mayamna line na so dum lay of fund dana dum tham ga haita ado kana gumna living ba copy living ba le ga so dum international metai forum da hangbi wa dum phangani khale anyway aduna English tay ba ado ai hepet chum matang chabada koi Manipuri metai lon da ima lon doina ai mate adum hapcharakke kari koi sinau sin na pampira gate ada koi social media ge koi sinau sin khang da mayam su leibida ai ge horokpam na singba pitang mai tuna tampira u hai daina idu mate simle singka chane koi ki imung si yamna lairana hore koi ki ima su laik chukan tamak adagi baba su laik mati amta hiraktaba aduna koi laila su ki manji mati su ataraktra koi ima baba anima aduga koi moi macha moi tara koi manungda aina khwai ya tong bon por puna do hujing mayam na aini hujing lai ba phibam jida ubiraga yamna ai gi education gi matang da amade aini hujing lai ba phibam ji ubiraga yamna serana na lana khambi ba su yaw da bana te haje yamna nungai mung da hor pani dana jawlan yuri che tang pa diang college tang pa ano ji Taiwan de English ki professor man on le ba kain to ga hujing mayam no ubiri sina si gi tang ka sida ubiba ado kamai to na aina hek angang oira padagina siki tangkaksi yongna bhona pada thengna kiba awaba kaya adumadi mayam ayam nadi masi khangdabni aduga khangbidabni aduga ubidabni haitare ko ado tawidi koina sagi aina tv da news da the newspaper ke khara chum haibidina di logo ya ko ado mayam na khang badula chum share to be around harapane to mati on hapsarke sum mayam na khambini lairagati aduna pokpham je akoi pokpham je aihak pokpaji uri pok pachaspati le kaida po ai ji macha tara chubana koi ima baba ko si akoi ki lomi oina mi ki low se koi ki loksan ti low ubai do ni hujik ningjangi koina Imphal da sak kano da Oripo pasal festival kai da ina chahi ahum mari shokpa dwai da khoji dwai da lei je akhoi ima boki khoi ima ni machi gi mayum da khat tang ga le ram ne na da mai le me tan du dai ning jang ni hospital da ya lok thok na ba hospital da chakana doctor na ngon da yung kadai gi no hang dai Imphal ni khum da moi na nursing doctor ni moi no ai ado dwai to na khoi ima boki Jumda poki di matunda ko ima baba ko si laila su kan ta tamak tam lai su lai harak ta ba ngai lau ju lai ta ba de ging ko ju lai ta ni na ima poki dra ta nga le ra pa da ko Imphal de laila su hai ta bok su bon ju lai ta da adu mana ko je de de hing me jeng ngam lak ta na ko si sum kan na khung gang lom da sum cha thok ki da pa na kang la tung da aroi boina thu ga lai ki ba Nakala tumbi ka chahi ay mari bekina chahi taraga ni thoi adawai bausi lere matam do lere pasida aisi
ꯑꯩꯈꯣꯏꯒꯤ ꯁꯟꯖꯦꯟ ꯅꯍꯥ ꯑꯣꯏꯅ ꯂꯩꯔꯛꯑꯦꯕ ꯆꯍꯤ 6 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯍꯦꯛ ꯊꯪꯅꯕ ꯏꯌꯥꯝꯕꯁꯤ ꯏꯌꯥꯝꯕ ꯃꯥꯡꯂꯦꯝꯖꯥꯎ ꯑꯉꯥꯡꯕ ꯃꯥꯡꯂꯦꯝꯖꯥꯎꯁꯤ ꯃꯥꯁꯤ ꯀꯩꯅꯣꯗ ꯃꯥꯁꯤ ꯏꯝꯐꯥꯜꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯏꯌꯥꯝꯕ 2 ꯂꯩꯕ ꯑꯗꯨꯅ ꯃꯣꯏꯅ ꯀꯪꯂꯥꯇꯣꯝꯕꯤꯗꯒꯤ ꯁꯨꯝ ꯂꯩꯔꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗꯤ ꯀꯩꯅꯣ ꯇꯧꯔꯕꯅꯤꯅ ꯃꯥꯁꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗꯤ ꯄꯨꯕꯤꯈꯤꯕ ꯑꯗꯣ ꯑꯩꯅ ꯑꯇꯣꯝꯕ ꯑꯣꯏ ꯂꯩꯍꯧꯕꯅꯤ ꯑꯩ ꯃꯈꯥ ꯂꯩꯍꯧꯔꯒ ꯑꯩꯅ ꯁꯟ ꯆꯦꯟꯕꯒꯤ ꯊꯕꯛꯁꯦ ꯇꯧ ꯂꯩꯍꯧꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯁꯟ ꯆꯦꯟꯗꯨꯅ ꯂꯩꯔꯛꯄꯗꯤ ꯆꯍꯤ 12 ꯍꯦꯜꯂꯛꯄ ꯐꯥꯎ ꯑꯩꯁꯦ ꯂꯩꯔꯛꯑꯦ ꯀꯪꯂꯥꯇꯣꯝꯕꯤꯗ ꯑꯗꯨꯗ ꯃꯇꯝꯗꯨ ꯌꯥꯝ ꯋꯥꯏꯌꯦ ꯀꯪꯂꯥꯇꯣꯝꯕꯤꯗ ꯂꯩꯔꯛꯄ ꯍꯥꯏꯁꯦ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇ ꯋꯥꯈꯜꯁꯨ ꯈꯟꯊꯔꯒ ꯌꯦꯡꯕꯤꯌꯣꯕꯀꯣ ꯃꯆꯥ 10 ꯄꯣꯛꯄ ꯑꯉꯥꯡ 10ꯁꯤ ꯂꯥꯏꯔꯤꯛ ꯁꯨꯡꯍꯩ ꯍꯩꯇꯅ ꯑꯗꯒꯤ ꯃꯁꯥꯒꯤ ꯂꯧ ꯏꯪꯈꯣꯜ ꯂꯩꯇꯅ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯊꯕꯛꯁꯦ ꯁꯨꯔꯒ ꯂꯧꯁꯥꯟ ꯄꯤꯔꯦꯛ ꯁꯨꯔꯒ ꯃꯆा 10ꯁꯤ ꯌꯣꯛꯅꯅꯕ ꯍꯣꯠꯅꯔꯛꯄ ꯍꯥꯏꯁꯦ ꯑꯃꯨꯛꯇ ꯃꯌꯥꯝꯁꯨ ꯏꯃꯦꯖꯤꯟ ꯇꯧꯔꯒ ꯌꯦꯡꯕꯤꯌꯣꯕ ꯋꯥꯈꯜꯅ ꯁꯥꯒꯠꯂꯒ ꯌꯦꯡꯕꯤꯌꯣ ꯀꯌꯥꯝ ꯋꯥꯒꯦꯗꯣ ꯌꯥꯝꯅ ꯋꯥꯔꯛꯄꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯣꯡꯃꯗ ꯆꯔꯥꯁꯤ ꯑꯩꯈꯣꯏ ꯆꯌꯣꯜ ꯑꯃ ꯐꯥꯅ ꯑꯩꯈꯣꯏꯁꯦ ꯅꯣꯡꯃꯗ ꯆꯔꯥ 2ꯁꯦ ꯄꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯉꯛꯇꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯐꯪꯉꯛꯇꯕꯗꯨꯗ ꯑꯩ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯅ ꯃꯤꯒꯤ ꯂꯧ ꯈꯥꯎꯈꯤꯕꯒꯤ ꯑꯩꯈꯣꯏꯒꯤ ꯐꯨꯗꯤꯠ ꯄꯩꯕ ꯍꯥꯏꯗꯣ ꯑꯩꯈꯣই ꯆꯔꯨ ꯃꯌꯥꯝ ꯄꯩꯐꯝꯗꯣ ꯑꯗꯨꯒꯤꯗꯨꯗ ꯆꯠꯂꯒ ꯂꯧ ꯌꯩꯐꯝꯗꯨꯗ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯐꯨꯗꯤꯠ ꯈꯞꯄ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯡꯀꯣꯛ ꯑꯃ ꯄꯨꯔꯒ ꯑꯗꯩ ꯁꯨꯆꯦꯠ ꯑꯃ ꯄꯨꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯇꯥꯍꯧꯕ ꯐꯧꯗꯨꯗ ꯈꯨꯟꯖꯜꯂꯒ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯃꯗꯨꯗꯒꯤ ꯐꯪꯉꯛꯄ ꯐꯧꯁꯤꯅ ꯑꯩꯈꯣꯏꯁꯤ ꯆꯥꯅꯅꯕ ꯍꯣꯠꯅꯩꯌꯦꯕ ꯑꯗꯣ ꯅꯣꯡ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯩꯗꯒ ꯉꯧꯔꯒ ꯏꯃꯥꯅꯀꯣ ꯈꯥꯡꯗ ꯉꯧꯔꯒ ꯁꯨꯒꯥꯏꯔꯒ ꯑꯩꯈꯣꯏꯅ ꯐꯧ ꯁꯨꯕꯗ ꯁꯨꯃꯥꯏꯅ ꯁꯨꯔꯒ ꯇꯧꯔꯒ ꯈꯞꯇꯣꯛꯑꯒ ꯑꯩꯈꯣꯏꯅ ꯆꯥꯛꯁꯤ ꯊꯣꯡꯉꯒ ꯄꯤꯖꯔꯛꯑꯦꯕ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯗꯣ ꯉꯁꯥꯏꯒꯤ ꯈꯨꯠꯂꯛꯄ ꯆꯦꯡꯗꯣ ꯑꯗꯨ ꯉꯁꯥꯏ ꯑꯩꯈꯣꯏ ꯃꯆꯥ ꯌꯥꯝꯕꯅꯤꯅ ꯃꯌꯥꯝꯗꯣ ꯄꯤꯖꯅꯕ ꯄꯨꯛꯇꯣ ꯊꯜꯂꯣꯏꯗꯕꯅꯤ나 ꯏꯃꯥꯅ ꯃꯄꯥꯟꯗ ꯊꯣꯛꯔꯛꯄ ꯉꯁꯥꯏ ꯑꯩꯈꯣꯏ ꯈꯨꯡꯒꯪ ꯑꯣꯏꯕꯅꯤꯅ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡꯁꯤꯗ ꯑꯩꯈꯣꯏ ꯄꯥꯡꯈꯣꯛꯂꯥꯒꯨꯝꯕ ꯃꯅꯥ ꯃꯁꯤꯡꯗꯤ ꯌꯥꯝ ꯍꯧꯋꯦꯕ ꯐ꯭ꯔꯤꯗ ꯑꯗꯨꯒꯨꯝꯕꯗꯣ ꯏꯃꯥꯅ ꯆꯥꯕ ꯌꯥꯕꯁꯤꯡꯗꯣ ꯂꯣꯏ ꯍꯦꯛꯆꯜꯂꯒ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯆꯒꯦꯝꯕꯣꯝ ꯑꯣꯏꯅ ꯇꯧꯔꯒ ꯊꯣꯡꯉꯒ ꯆꯥꯔꯛꯄꯅꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯑꯩ ꯃꯇꯝ ꯀꯨꯏꯅ ꯑꯩꯈꯣꯏꯒꯤ ꯆꯒꯦꯝꯕꯣꯝ ꯆꯥꯕ ꯈꯣꯠꯄꯁꯦ ꯑꯩ ꯎꯇꯤ ꯆꯥꯕ ꯆꯒꯦꯝꯄꯣꯝꯁꯦ ꯑꯩ ꯈꯤꯕ ꯍꯥꯏꯗꯣ ꯑꯩ ꯆꯥꯕ ꯁꯨꯡꯄꯥꯝ ꯄꯥꯝꯃꯝꯗꯦꯕ ꯀꯣꯟꯅ ꯍꯧꯖꯤꯛꯇ ꯇꯥꯏꯋꯥꯟꯗ ꯂꯩꯔꯀꯥꯟꯗ ꯐꯤꯕꯝ ꯈꯔ ꯐꯒꯠꯂꯀꯥꯟꯗ ꯑꯩ ꯆꯥꯕ ꯍꯧꯔꯛꯄꯩ ꯋꯥꯅꯦꯕ ꯃꯇꯝꯗꯨꯗ ꯎꯇꯤꯒ ꯆꯒꯦꯝꯄꯣꯝꯒ ꯆꯥꯃꯟꯈꯤꯗꯨꯅ ꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯍꯤꯡꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯁꯦ ꯍꯧꯔꯛꯈꯤꯕꯅꯦꯕ ꯑꯗꯣ ꯅꯤꯡꯁꯤꯡꯉꯦ ꯉꯁꯤꯁꯨ ꯃꯤꯒꯤ ꯂꯧꯗ ꯂꯧꯁꯥꯟ ꯄꯤꯔꯒ ꯍꯤꯡꯕ ꯀꯥꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈ꯭ꯔꯖꯥꯠꯅꯤꯗ ꯀꯔꯤꯒꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯁꯤꯖꯟꯁꯦ ꯐꯠꯇꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯑꯩꯈꯣꯏꯒꯤ ꯁꯤ ꯐꯠꯇꯕꯅꯤꯅ ꯏꯁꯤꯡ ꯆꯥꯎꯕꯅꯤ ꯈꯪꯗꯦ ꯏꯁꯤꯡ ꯀꯪꯕꯅꯤ ꯈꯪꯗꯦ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯐꯧꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯂꯣꯛꯄ ꯉꯝꯗꯦꯕ ꯃꯇꯝꯗꯨꯗ ꯑꯩ ꯅꯤꯡꯁꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯂꯧ ꯈꯥꯎꯕ ꯂꯣꯏꯔꯒ ꯂꯧ ꯌꯩꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯄꯥꯖꯤꯅ ꯑꯩꯈꯣꯏ ꯁꯪꯒꯥꯔꯤꯗ ꯇꯧꯔꯒ ꯐꯧ ꯄꯣꯠ ꯃꯌꯥꯝꯁꯦ ꯕꯣꯔꯥꯗ ꯍꯥꯞꯄ ꯄꯨꯔꯛꯑꯦꯕ ꯑꯗꯣ ꯐꯧ ꯄꯣꯠ ꯑꯕꯥꯎꯠ 10ꯃꯨꯛ 15ꯃꯨꯛ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯑꯗꯣ ꯐꯧ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯃꯥꯡꯒꯣꯟꯁꯤꯗ ꯂꯣꯏ ꯄꯩꯁꯜꯂꯦ ꯑꯩꯈꯣꯏꯒꯤ ꯃꯥꯡꯒꯣꯟꯁꯤꯗ ꯂꯣꯏꯅ ꯄꯩꯁꯜꯂꯤꯀꯣ ꯁꯪꯒꯥꯔꯤꯗꯒꯤ ꯂꯧꯊꯣꯔꯒ ꯑꯗꯣ ꯑꯉꯥꯡ ꯃꯣꯏꯅ ꯑꯩꯗꯤ ꯑꯁ ꯆꯥꯛ ꯆꯥꯕ ꯐꯪꯒꯅꯤ ꯑꯗꯒꯤ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯒꯅꯤ ꯑꯩꯈꯣꯏ ꯐꯧ ꯌꯥꯝ ꯍꯥꯞꯇꯧꯔꯦ ꯀꯥꯏꯅ ꯀꯩꯝ ꯈꯪꯖꯗꯕ ꯑꯩꯅ ꯑꯗꯣ ꯑꯁ ꯌꯥꯝ ꯍꯔꯥꯎꯖꯕꯗꯣ ꯑꯩꯈꯣꯏ ꯐꯧ ꯃꯌꯥꯝ ꯕꯣꯔꯥ ꯃꯌꯥꯝꯗꯣ ꯎꯕꯗꯀꯣ 10-15 ꯑꯁꯤ ꯌꯥꯝꯃꯦꯕ ꯑꯩꯈꯣꯏ ꯃꯤꯠꯇꯗꯤ ꯍꯥꯏꯗꯤ ꯆꯦꯡ ꯀꯦꯖꯤ ꯑꯃ ꯑꯩꯈꯣꯏꯅ ꯊꯣꯡꯉꯒ ꯆꯥꯛꯁꯦ ꯄꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯉꯛꯇꯕ ꯏꯃꯨꯡꯗ ꯌꯧꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯅ ꯕꯣꯔꯥ 10-15 ꯀꯥꯏꯅ ꯂꯩꯔꯛꯄꯒꯥꯏꯁꯤ ꯌꯥꯝꯅ ꯌꯥꯝꯕꯗꯧ ꯈꯜꯂꯦꯕ ꯑꯗꯣ ꯌꯥꯝ ꯍꯔꯥꯎꯖꯕꯗꯣ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤꯀꯣ ꯆꯍꯤ 5-6-7 ꯆꯍꯤ 19 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯐꯥꯎ ꯑꯗꯨꯝ ꯂꯥꯛꯏꯗ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯉꯁꯥꯏꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯃ ꯑꯗꯒꯤ ꯑꯍꯤꯡꯗꯨꯃ ꯂꯩꯔꯒꯅꯦ ꯅꯣꯡꯉꯥꯜꯂꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕꯣꯔꯥ ꯐꯧ ꯃꯌꯥꯝꯗꯣ ꯂꯣꯏ ꯄꯨꯊꯣꯛꯈꯤꯑꯕ ꯂꯧꯃꯨꯗꯨꯗ ꯑꯗꯣ ꯑꯩꯈꯣꯏꯗ ꯕꯣꯔꯥ ꯑꯃꯐꯥꯎ ꯐꯥꯡꯅ ꯂꯦꯝꯍꯧꯗꯕ ꯌꯥꯎꯋꯦ ꯀꯔꯤꯒꯨꯝꯕꯗ ꯁꯨꯡꯂꯦꯝ ꯂꯦꯝꯗꯗꯅ ꯃꯦꯟꯈꯠꯂꯒ ꯑꯩꯈꯣꯏ ꯏꯃꯥ ꯕꯕꯥ ꯍꯣꯏꯅ ꯑꯃꯨꯛ ꯃꯣꯏꯒꯤ ꯊꯕꯛꯁꯦ ꯁꯦꯜ ꯑꯝꯇ ꯐꯪꯗꯕꯤꯗ ꯁꯨꯔꯒ ꯑꯩꯈꯣꯏ ꯂꯧꯁꯥꯟ ꯄꯤꯈꯠꯅꯕ ꯍꯣꯠꯅꯕꯁꯨ ꯀꯌꯥ ꯑꯃꯅꯦ ꯇꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯔꯛꯄ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯑꯉꯥꯡ 10 ꯃꯅꯨꯡꯗ ꯑꯇꯣꯝꯕ ꯑꯣꯏꯅ ꯍꯧꯔꯛꯈꯤꯕ ꯑꯩꯈꯣꯏ ꯃꯤꯁꯛ ꯑꯃꯅꯦꯕ ꯑꯩ ꯉꯁꯤ ꯇꯥꯏꯋꯥꯟꯗ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯐꯤꯕꯝ ꯈꯔ ꯐꯗꯅ ꯏꯪꯂꯤꯁꯀꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯃ ꯑꯣꯏꯗꯅ ꯇꯧꯖꯔꯤꯁꯦ ꯁꯤ ꯌꯥꯝꯅ ꯋꯥꯅ ꯍꯧꯖꯔꯛꯈꯤꯕꯅꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯪꯂꯥꯇꯣꯝꯕꯤꯗ ꯆꯍꯤ 10ꯒ
ꯅꯤꯊꯣꯏꯃꯨꯛ ꯂꯩꯔꯛꯄꯁꯤꯗ ꯑꯌꯨꯛꯁꯤꯗꯩꯗꯀꯣ ꯄꯨꯡ 8 ꯐꯥꯎꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃꯠꯇ ꯑꯉꯥꯡ 4-5 ꯇꯝꯕ ꯁ꯭ꯀꯨꯜꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯀꯥꯕꯅꯤꯅ ꯀꯥꯔꯛꯑꯦ ꯑꯌꯨꯛꯇ ꯄꯨꯡ 2-3 ꯑꯗꯨꯃꯥꯏꯅ ꯇꯝꯃꯛꯑꯦ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯌꯨꯝꯗ ꯍꯟꯈ꯭ꯔꯒ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯇꯧꯔꯒ ꯑꯩꯈꯣꯏ ꯀꯪꯂꯥ ꯇꯣꯝꯕꯤꯒꯤ ꯃꯃꯥꯡꯗ ꯆꯠꯂꯒ ꯑꯩꯈꯣꯏ ꯇꯨꯔꯦꯜ ꯂꯩꯕꯗꯣ ꯑꯩꯈꯣꯏ ꯁꯦꯛꯃꯥꯏ ꯇꯨꯔꯦꯜ ꯂꯩꯕꯗꯣ ꯑꯗꯨ ꯂꯥꯟꯊꯣꯛꯑꯒ ꯑꯩꯈꯣꯏꯁꯦ ꯁꯟ ꯁꯦꯟꯕ ꯆꯠꯂꯦꯕ ꯁꯤ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯗꯨꯜꯅꯦ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄ ꯊꯕꯛꯅꯦꯕ ꯇꯨꯔꯦꯟꯗꯨ ꯂꯥꯟꯊꯣꯛꯑꯀꯣ ꯑꯗꯣ ꯇꯨꯔꯦꯟꯗꯨ ꯂꯥꯟꯊꯣꯛ ꯆꯤꯡꯌꯥ ꯇꯝꯌꯥꯗꯨꯅ ꯑꯩꯈꯣꯏꯁꯦ ꯁꯟꯁꯦ ꯁꯦꯟꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯁꯟ ꯂꯥꯕ 2ꯒ ꯁꯟ ꯑꯃꯣꯝ ꯑꯃꯒ ꯀꯔꯤꯒꯨꯝꯕꯗ ꯁꯟ 2ꯈꯛ ꯀꯔꯤꯒꯨꯝꯕꯗ ꯁꯟ 3ꯒ ꯂꯩ ꯑꯗꯣ ꯁꯟ ꯂꯣꯏꯕꯗꯁꯨ ꯁꯟ ꯑꯃꯣꯝ ꯑꯃ ꯂꯣꯏꯔꯤꯁꯤꯅ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯩꯈꯣꯏ ꯁꯪꯒꯣꯝꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯈꯔ ꯁꯨꯝ ꯁꯨꯡꯅꯅꯕ ꯍꯥꯏꯅ ꯌꯣꯛꯄꯅꯦꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯁꯟꯁꯦ ꯅꯣꯏꯍꯜꯂꯤꯕꯅꯦ ꯅꯥꯄꯤꯒ ꯐꯥꯟꯕꯤꯗꯅ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯄꯤꯖ ꯈꯣꯠꯇꯅꯀꯣ ꯑꯗꯣ ꯃꯆꯥ ꯄꯣꯛꯑꯀꯥꯟꯗ ꯁꯪꯒꯣꯝ ꯁꯨꯝꯃꯒ ꯀꯥꯟꯗꯗꯤ ꯁꯪꯒꯣꯝꯗꯣ ꯑꯩꯈꯣꯏꯅ ꯊꯛꯄꯒꯤ ꯃꯍꯨꯠꯇ ꯂꯣꯏꯅ ꯕꯕꯥꯅ ꯆꯦꯡ ꯋꯥꯟꯅꯅꯕ ꯌꯨꯝ ꯄꯨꯅꯅꯕ ꯁꯦꯜ ꯂꯩꯇꯕꯅꯤꯅ ꯑꯗꯨ ꯎꯅꯅꯕ ꯍꯣꯠꯅꯕꯗ ꯁꯪꯒꯣꯝꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯄꯣꯛꯄꯒ ꯁꯟꯁꯦ ꯁꯟ ꯃꯈꯣꯝꯁꯦ ꯁꯪꯒꯣꯝꯁꯦ ꯑꯩꯈꯣꯏ ꯏ ꯑꯣꯏ ꯀꯩ ꯈꯔ ꯉꯥꯡꯂꯤ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯒꯤꯗꯣ ꯑꯗꯨꯈꯛ ꯃꯤꯅ ꯄꯥꯝꯗꯕ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯑꯗꯨꯏꯗꯣ ꯑꯩꯈꯣꯏꯅ ꯊꯛꯑꯦꯗꯅ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁꯪꯒꯣꯝꯁꯦ ꯐꯖꯅ ꯉꯧꯁꯣꯛ ꯉꯧꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯊꯛ ꯐꯪꯗ꯭ꯔꯦ ꯑꯗꯨꯝ ꯂꯣꯏꯅ ꯃꯤꯉꯣꯟꯗ ꯑꯗꯨꯝ ꯌꯣꯟꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯆꯦꯡ ꯆꯥꯛ ꯑꯃ ꯑꯩꯈꯣꯏꯒꯤ ꯈꯔ ꯂꯩꯅꯅꯕ ꯍꯥꯏꯗꯅ